31 December fawi manungda IDP sing magi mayumda hanjilan habi tabak wafam du tabakta ontok tragadi haiba IDP sing asina ahenba atopa khongjang changsilakpa hena pamdaba thodok tholokpa su yai haibi wafam sidamo social workers na thame adu haiba hiram sida aina pukhasani wafam de December kuthama thoi faw banung da haiba IDP sing se hanjilan habi wafam si lairaga su hose December kuthama thoi si yaurakadore sumna dagi numin masing jamsilatre haiba phibam sigi manung fawda IDP sing magi mayumda handanba laitri khara makai amani ka hanjanba natana lairiba piar lenga asina so ose December 31 momung da hanjanbagi pulak oina hanjilanbagi wafam so ose mak taba su ude tamo kariyana thamingi tamo oire bi phibam sida phajare host na takpiribo wahang sheko. Your question is very nice, Mr. Navkumar. Kenoni khoki social workers sanjoi an thengi wapam masisu yamna mariksumba noi pukhatpa yawa khanau naina ba yawa jumba yamna phajaba wahangni adu masi ngasiga sumna ngasidagi hongna numit marine khatang ngaireba ko mahona thariba December 31 December je masigi matam chidadi IDP sina akanba khongjang changsilaga makhoibu September number toga makhogi kunda hanjil hanba haibase khara wana thokado mali adu yanaba ma pora kanda sarkarna atopa numitama January tang 10 bu tharasu manga bu tharasu khara postpone torga yaithok action torga yanaba poraga laigado mafam singado phajana shamlam khodokna torga adagi matik saba security ke ama employee torga anda koi deploy torga anda makoi ngakui senin thamba thakna sana ba ising adagi chana thakna ba kaya ama koi yumdo repairing tawbada laigado ba yum singado so koi ate kai kaya ama leram gani shamro khodokda matam kaya ama sangi gani phajana repairing tawbira anda makoi matik sana mafam chana thambiba adagi India ki security force in Chinatana koi Manipur ki oiba koi Maikilon thokpa koi Chilinau sing IRB Manipur police sing ru thambiba aduna tabata ni makoi de hana saparo gani atopa date ama thara kanda soida bat numit ama thara kanda matang katang jai tho kanda tobuna phaladana khanjai ai acham wakalonda koi masi lai koi awa taraba safari whatever koi IDP Chilinau sing amadi koi hajit lairiba government honorable governor ki site su koi makoi ani ki marta koi yanabama por akanda koi civil society organization sing kokomi Chilinau sing na makoi marakta koi langdai orakanda makoi marta bridge ama semaga yanaba bridge ama semaga yanaba marak sida yanabam pubira akanda amasu kaidaba afaba lambi ama sembiba phayana khali natradi hen khoi kudak ta sangaga narak mongsong do sangaga yum singa do jikti khoi tingkhang tumbo hodana khoi kadai da khoi khonghang khuam toguni kadai da khoi pukhi ising kadai phangani haiba khoi problem atane ba sugumba kaya je khoi solve tawra matungda makhoi bu tamdu laitana ingna nungaina thambiba matik saba security force thamaga makhoi bu ngakhi shanbiba agi supam nopam hana sarkana makhoi damakta pangme ama mateng kaya ama pangaga thambiga domne ngarang handa khoi khudam moina hajarabada phakak so ikhai torbung ngomang laikai sabal laikai daga sangra khoi haji security force matik sana thorang to hodabadagi khoi amuk nongna attack tortana khoi landa silatana nongai maru machine tingomdana kabla ge bom tare nipan ga khoi pokhaina ga togiba amukha lanjena ba pibam je thoanda adagi mo waroi chinda laimam high school da laiba khoi Chilinau yum kumpurondo waroi chinda khongo matamda makhoi khoi yengo matamda makhoi pibam madu yamna phachi deba makhoi kundariba mafam da chu changro khodok pada adagi awa ba kayam nangi ba adagi makhoi lairiba chana thakna ba adagi subham nomam khangda ba adagi makhoi na kariguma tampakta thabak suba thokpa matamda khoi makhoi Aadhaar card to sipai khoi sipai ki chekata muthanamba adu pung tom ki mamanda halakta hota de sang bi yaroi kana yamna khoi yamna complex hoiba khoi
ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯆꯌꯦꯠꯅꯕ ꯀꯌꯥꯁꯦ ꯁꯦꯡꯗꯣꯛꯑꯕ ꯃꯇꯨꯡꯗ ꯀ꯭ꯂꯤꯌꯥꯔ ꯀꯠꯇ ꯇꯁꯦꯡꯅ ꯁꯦꯡꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯅ ꯃꯇꯝ ꯈꯖꯤꯛꯇꯪ ꯌꯩꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕꯁꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯑꯆꯝꯕ ꯃꯣꯠ ꯊꯝꯖꯒꯦ